Manipur da toy da tholi ba isaw gi tung koi ba solution na purak na ba amadi loktak project review tawbi na ba si Minister and na Prime Minister Narendra Modi da taksin kre. Floating excavator season na Impal Nambul amadi kong buturel gi konglung seng na haina IFC Minister let pau hakim na assembly da pong kre. Nagaland Police na Manipur git prakaya maram sadana fazin na thamliba se matangda lainga na miyeng sangpyo haina MLA soy kisu na calling attention motion pukat kre. Nupi masing na ngay oy pamong da Andro Police Station ki custody da thori yando na siramle forensic expert na crime scene adu ningtini yang sing kre. Masong Saining School Pangay da mahita mamahiroy ama football sana masat prakasing ngay oy pamong da pukri da seat na layam lay. Mayam bukrumzari adom ni gembri bas impact news ni ay keke talksom na hosek pungsa si pawgi maruy pa pausing miyam da pizari. Isaw na sokal laba awang nopong state singir relief rehabilitation naung na sengkot sagat pamati isaw gi pipam hanta hana pagitabag lupa crore lising anigi relief package Prime Minister Narendra Modi na lauthokre ngasi Assam gi Guwahati da isaw gi pipam amadi hosik laribat tengbang gi pipam sing bukum na kanaba puthok pangthokhiba awang bathaki mifam sing loiselakpada Prime Minister na relief package asi lauthokhibani Manipur Assam Arunachal Pradesh amadi Nagaland gi Minister Singh na Prime Minister unaduna state singi pibam gi maramda kupna khanaki Mizoram gi Minister di lakpa ngamdabadagi memorandum awaina Prime Minister da pisinki isauna maram oidna laikidraba singi imung manungda lupa lak ani amadi sathi na soklaba singi damang lupa lising yankai ki ex gracia pinabagi damang Prime Minister National Relief Fund gi kaithokle Manipur da ngahak laitana thokle sing isaw asi kokhana ba sabsaba solution ama purakna ba loktak project review tawnana ba state asing Minister and Birena Prime Minister da taksin kre hairi ising isaw thokhan bada asoba maram ama oheliba ithai veres asi thingjinduna masagi ising isel adu senta hanana ba Minister na wafam thamki state asida mai award lairiba matamda mai panghana ba loktak project asi linkhat khibani adubu hojik ti state asida mai marang kaina phanglabani na project asi amukhana yengsinba matam oin haina Minister na Prime Minister Narendra Modi ki puning singsin ki Manipur lengang na lupa crore ani ka lak maripu taba floating excavator season na Impal Nambul amni Kongbuturel ki kongnung senglagani haina irrigation and flood control department ki minister Lepau Hakim na house phongthokre wafam asi ngasi taramathe supa Manipur legislative assembly ki wahang pahongi matamda MLA RK Imo ASB ra amadi MD Fazur Rahim na state asida toini sing isaw thokpagi issue ma lagliba sigi matangda Department ko iba kari thabak thoram paikhatli haiba wahangi paukhom oina minister na pikibani minister le pau haukim na haikibada state asida maroina Impal city manungda seliba turel Impal turel Nambul amadi kongbagi konglung ase ningthina sengba yamna mak tangai phadaba mo oirakli turel sing asiga yengnarupada nagyet ta tariba mafam singna hena kuthana leiri isawgi khudong sadaba laksin naba turel gi torban semba natraga retaining wall khajin bana kanaba purak pangamloi turel gi khongnung asi ningthina sengdokpa ngamlaba matamdata isawgi awaba asi kohon mangamgani department ki maikai digi turel khongnung seng ka mari leina detail project report ama semle loinana report asi finalize torba matungda thabak asi athuwa matamda paikhat phoragani haina minister na makha taki Masi Turin Kongnung Hagadra Turin gi level na wangkhatlaga akhoi gi residential area na nimtharaga leibagi moongda Impal especially Impal da area da le aduna Kongnung ludhalaga ising level sina makha chatri pau akhoi na phanam na retaining wall hojik mafam am chalani mathang chahida ama mukai ni main oiba aina pamjaba haitare DPR da kanna tawbasi floating excavator ama tawrakanda turin khongnung su phajana residential area dagi nemdahalaga ising si makha da puba nataradi ngak ki lebak na thingbaduna di
solution oigani khande phase wise ta mathang paikhat kani haibadi yamna concern oiba handak ki mari rak ising chawbada mafam yamna kaibasi mostly akhoi gi swaida yamna kungna ta ba jaga hai tare mi oi aswaida yamna tawbanina DPR di loina cover tawi entire Manipur gi ngasi taramathoy saba Manipur Legislative Assembly ki budget session ki taramathoy saba mifamda Manipur ki Finance Minister ki phamsu puri Deputy Chief Minister Yumnam Joy Kumar na lupa crore lising amaga mapan kuntra mari lag makhumpu mathoy lising kuntra humdoi gi demand mari leinana khananaba puthoki ngasi khanaba puthoki ba demand sing adudi education, consumer affairs, foreign public distribution, panchayat, irrigation and flood control department ni demand sing asida MLA AK Mirabai and Loken K Ranjit K Soy Kisan RK Imo Alfred K Arthur Suraj Kumar Okram TS Lokesor TS Dr. Saltolin Amo MD Abdul Nasir K Megasandra Okram Henry na kat motion muptauki MLA AK Mirabai na consumer affairs food and public distribution ki demand discussion ki matang da mahaki wafam thamladuna asum na hai Kevin PD ki makhada PDS ki sieng Pibada sayen na kaya lairi kendra kaya da napsagi beneficiary oiba yaba miyoy kaya ek asigi kana ba phangandana lairi fair price shop singna ek asigi makhada makoy na phangpham thokpa sen phangdri fair price shop singna sing asi yomda yaropa matamda sing thabagi ahen ba SARS pidi basigi matanda concern minister na khanabiba lairabra haina MLA na wahang tauki nakala maramda MLA Mirabai na state asina toina ising isawgi awaba ama thengnari basi maroina mari leinaba department na matam sana thaba paikat tabanani phongdoki state asigo iba isawgi kudong sadaba si center na ningthina khangdabagum tawribasi laibak tv ni haina so MLA ke Mirabai na phongdoki koigi laiba kendra dugi represent tawriba honorable members singsida अखोइना चाथोखिबा ओइना खबरदा कागजता इरिबा लोइनाना मतम लैबा खिबिकता एमएलए ना चाथोखरबगी वाखलोंदा फावबदा अखोइगी ऑनरेबल अखोइगी कनोदा मिनिस्टर इंचार्ज ना फावबदा एमएलए दुगी दायित्वनी हाइबा फावबदा हाइबा अदुगुंबा यामना अखोइगी लैरिबा मिंचत थिनिंगाय ओइबा मवोंग कया अमा लैबा मसीना मरम ओइरे हारगा हौजिक लैरिबा अखोइगी हौजिकी लैरिबा सिस्टम से मसी अखोइना तत्तना हंगी ऑफिशियल सिंगदा अखोइगी लैरिबा कोटा सिंगसी करंबा फिबमदा लैरे करी दौरे हाइबा मतमदा ngang lerega NIC यादे अरे ngang lerega मु मदु अखोइ मिनिस्ट्री के अदु सिल्ले हाइबना चिंगबा मसी तसेंगनमक पालिबा अखोइगी बीजेपी की सरकार लैरिबा दिल्लीदा लैरिबा बीजेपी सरकार असिना तसेंगना अतमना मणिपुर की से चेंगसी पूरा पिहनिंगदबा मरमदी मखोइगी सरकार लाकनबो होनबदा कांग्रेस सरकार बु माइथीबा पिनबो होनबदा मसुगुंबा मोनोपोली कया तौगिब्रा हाइबगी सिंगनदबो वाफम कया लेगिदेबा मतमदुदा Nagaland police na state asigi truck kaya maram sadana phajindana thamliba asigi matangda state government atuba matamda miyeng sangbi haina MLA Joy Joy Kisan na calling attention motion pukatuna lenga ki puning singsingkre MLA Joy Kisan na phongdok khibada state asigi malpuba truck driver abadi handyman kaya national highway singda tatana awaba bipiki thodok laikre state asigi truck ani amasu July 19 ki kontramathoi phauba Nagaland police na maram amata pidana phajindana thamki loinana driver handyman lockup ta thavki haujik state asida lariba NPF ka chungsin naba lengak asiga Nagaland ki NPF government ke Imphal Dimapur highway da sathok kasin tawbada driver hindamen singna awaba thengnadanaba yanase iba leirabra haina MLA Joy Kisan wahang tawki loinana transporter driver singna awaba thengnadanaba lengak asigi phirep miyamda thambiyo haiki Deputy Chief Minister Yumnam Joy Kumar na MLA Joy Kisan ki wafam sengdoladana hai thodok asigi matangda paw hek phangbaga Manipur ki DGP na Nagaland ki DGP ke paw phawngnare Nagaland ki khojuma da Fazinduna thamkiba truck sing adu road permit of the insurance paper yaudabadagi fazimani haiba paw phangle loinana truck sing thadorokle haiba paw leire haina deputy CM na makata ki nakala maramda leibak asida GST sanaba haukibaga loinana gari singbu tangai phadaba natana check tawba madi detain tawba haibasi rule natte thadok asi matungda tawdanaba Nagaland laingakta khanghankhre loinana hiramasi matangda GST council da pukhatuna Nagaland ki finance minister su council ki maikaidagi Khanghanaba honagani haina Joy Kumarna makataki. It is normally better
ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯦꯁ ꯂꯩꯕ ꯇꯥꯡ 19 ꯕꯨ ꯍꯥꯏꯁꯤꯗ ꯀꯣꯟꯗ ꯄꯤꯔꯛꯄ 19ꯒꯤ ꯔꯤꯄꯣꯔꯠ ꯍꯥꯏ 19ꯗꯒꯤ ꯇꯧꯕꯅꯤ ꯑꯦꯅꯤ ꯋꯥꯠꯑꯦꯕꯔ ꯃꯗꯨꯒꯤꯗꯨꯃ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯛꯁꯤꯡꯁꯤꯒꯤ ꯃꯄꯨꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯁꯤꯒꯤ ꯑꯣꯒꯁ ꯍꯥꯎꯁꯀꯤ ꯊ꯭ꯔꯨꯗꯁꯨ ꯊꯝꯖꯒꯦ ꯃꯁꯤ ꯁꯤꯒꯨꯝꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯐꯥꯔꯁ ꯊꯤꯡ ꯋꯤꯜ ꯕꯤ ꯗ ꯃꯦꯟ ꯍꯨ ꯏꯁ ꯒꯣꯏꯡ ꯇꯨ ꯇꯦꯛ ꯑꯦꯛꯁꯟ ꯏꯟ ꯗꯤꯁ ꯁꯤꯗ ꯇꯧꯒꯗꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯃꯛꯁꯨ ꯑꯣꯏꯔꯣꯏ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯣꯏꯔꯣꯏ ꯀꯩꯅꯣꯁꯨ ꯑꯣꯏꯔꯣꯏ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯂꯧꯒꯗꯣꯏ ꯃꯤꯗꯤ DGP ꯑꯣꯐ ꯗ ꯁ꯭ꯇꯦꯠ DGPꯗ ꯊꯣꯛ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯏꯍꯟꯕꯤꯌꯨ ꯑꯩ ꯈꯤꯇꯪ ꯊꯝꯖꯅꯤꯡꯕꯗꯤ ꯁꯤꯒꯨꯝꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯍꯦꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯒꯝꯒꯗꯕ in this such cases DGP of the state ni ayin thamjengdi DGP state ta siguma chate te na thak longja siguma le chile anga take up to view haina madmai tawhan view haina thamjaningi so that ko sagi time less to go thank you opposition के MLA सिंह ने एजुकेशन डिपार्टमेंट की अनौब ट्रांसफर पॉलिसी इमा सेमनबा गसी हाउस तक्सिन करे लोइना स्कूल यंगसिनबा सतपदा मिनिस्टर ना ओजा सिंहबु महिरोई सिंह की ममांगदा सईबा ngang तौबीगनु हाइना opposition MLA and लोकेन गसी हाउस दा एजुकेशन मिनिस्टर की पुनिंग सुंसिन की गसी हाउस पुकत की डिमांड नंबर 10 एजुकेशन की मतांगदा खनरकपदा opposition की MLA अयाम पॉलिसी कट मोशन सिंह थांगत रखी क्लियर कट ट्रांसफर पॉलिसी इमा सेम हाइपसी तौदबा याद्रब्रा यादव थौरांग अमनी हाइना पॉलिसी कलक्लिबा opposition के MLA पुमनमगना हाउस ता थमनकी नकल अमरमदा MLA एन लोकेना हौजिक लाइरिबे एजुकेशन मिनिस्टर ना लाइब्रेरी की मतांगदा मियंग संगद्रे पाउजे सिंगदा मिनिस्टर ना लाइब्रेरी थमद्रबसु यारे हाइना फोंगदोककीबा असि लाइबक थीबने हाइना फोंगदोकलदना पॉलिसी कट मोशन की खुदोंग साबा लौकी MLA के रंजितना सेशन हौख्रबा मतुंगदा ट्रांसफर तौबसिना महिरोई सिंगदा खुदोंग सादब कया पीरे ट्रांसफर पॉलिसी म सेमनबसु सेशन हौरबा मतुंगदा ट्रांसफर तौहंदुना तौहंदनबा हाउस दा थमखिबगा लोनना लाइगा की माइकैदगी मही तंफम सिंगदगी क्लास 10 पास तौबा ngamdriba asigi matangdasu education minister puning singsin ki MLA KS joy kisanda mitai mayek saukhat naba lainga asina kari thorang paikhalabage haina policy cut motion oina pukhalaki loinana lainga ki amadi lanai gi mahi sangsingda mahi tambagi ming sanbada MLA minister singi dio sizinaraga ming sanbagi thong ama lalibasi मुथनबा पॉलिसी में सेम मथौ ताई हाइकी लोइनना इंफ्रास्ट्रक्चर की अवाट पकया लेबना ममा मपा ओइबसिंगा गवर्नमेंट स्कूल सिंगदा मसा सिंग मही तमहनिंगदबगी वाखल लाकपनि हाइना सुजोय किसनना फोंगदोखी MLA RK इमोना मणिपुर सु एजुकेशन की टूरिज्म स्पॉट अमा ओहेनिंगबगी अपामगसी हाउस थमकी मणिपुर मसा कया मपालमदा मही तमसलिबासिना स्टेट असगी सनमिन लोंदा कायबा पीदुना लागी मपालमदगी मणिपुरदा मही तंबा लाकनिंगबगी अपाम अदु पोखनबा इंफ्रास्ट्रक्चर निंगथीना लाइना मपुंग फाबा मही संगसिंग लिंखतपा मथौ ताई हाइना फोंगदोखी लाइब्रेरी की से खरा फगतनबक अखोई ऑनरेबल मिनिस्टर दा हाइरु बनेबा होजिकी एसोसिएशन जिना अदैदा अखोई ऑनरेबल मिनिस्टर न करी हाइनो खुंबिरकेबो खबरदा लैबदो हाइजबनिको ऑनरेबल मिनिस्टर न खुमकपसि हौजिकता अखोई लाइब्रेरी की दरकार ताद्रे ट्रांसफर पोस्टिंग पॉलिसी प्रोग्राम पॉलिसी में सेम्बियु एक ओंथोपियु नत्र अखोसु मथा याम सा ऑनरेबल मिनिस्टर मथा सागनी सेम्बिबा मतमदा संग लेजदबा ओजा ओइबसिदे मयाम यावरी संग लेजबा मयाम यावरी अखोई खंगी इम्फाल मनुंगदा करम स्कूल दा छात्र कया लई करम स्कूल दा ओजा कया लई छात्र दगी ओजा न हेना मसिंग लेबे स्कूल लई आई खंगे अखोई इंटीग्रेटेड एजुकेशन फॉर डिसेबल चिल्ड्रेन सर ओजा सिंग से सा करी चौखत थौरांग तौबिरिगे सर सर अने थेंगनजबदा सर मकोइसी रेगुलर तारेना मियो निफु तरुक्सी रेगुलर तारेन थोमेब सर सिंस मोइना नुमित छि हेक रेगुलर तारेना लाउथोकु नुमितगी हुजिबोबा हुजिबोसे सर टोल ओमता फंगद्रि मापितेल दाम युबा हौरे खुदोंग थिनगाई ओइ नत्रग ओइदे हाइबदु लैगांग अथुब मतमदा मियंग संगबा मथौ तारे हाइना ऑपोजिशन MLA कुमुक्सम जोय किसना हाउस की पुनी सिंगसिन की ngasi खनखिबा डिमांड नंबर 40 इरिगेशन एंड फ्लड कंट्रोल डिपार्टमेंट की मतांगदा पॉलिसी कट मोशन की सरुक अमोइना MLA जोय किसना हाउस की पुनी सिंगसिन खिबनी ऑपोजिशन की MLA के रंजीत मेगाचंद्र जोय किसन RK इमो अल्फ्रेड के आर्थर हेनरी अमदी लोकेश्वर न पॉलिसी कट मोशन सिंग थांगलकी ऑपोजिशन MLA अयामना IFCD डिपार्टमेंट इसिंग इसाउ लाक्सिन बंगमदबा इरम नाला निंगथीना थमनबा पॉलिसी लेतबा इसाउना सोगलबसिंगी पैकेजिंग लाउथोक्तबा मदी इम्फाल मनुंगदा फ्लड थोकलिबा कयासगी बतांगदा पॉलिसी कट मोशन सिंग थमनकी MLA के रंजिना इथाई बिरेस नंबर मोरगा इसिंग इसाउ थोकपगी मतांगदा हाउस की पुनिंग सिंग सिनकी
loinana MLA Joy Kisan hai weather report amadi tongan ba malemgi amadi India ge department sigi mating digi cyclone Mora lakatore haibasi khangna IFCD department na mangzona na thorang amata lokat hodaba maramna miyamna ka hene isaw ki khudong sadaba nanglibani haiki get manga panba bere sama aigi sugunu aduga hianglam kendra gi tainabam nongsup thangba saita kumbi kendra gi tainabam sida ithai bere saiba ma leire ithai bere ki mathau si karino hari ba ithai dam se masi hanghanna bu hona ba kanda state government ngamde akhoi da hanging ba kanda hang mangam da basi masi achau ba soi ba malai flood sidai da effect tawdana family me ama effect tawre almost everywhere even in the urban areas government na makhoi gi ne na kari scheme lauthok pirage ngasi house the Kanakiba demand number 15 Consumer Affairs Food and the Public Distribution ki batang the opposition MLA ke runs in the policy cut motion in the National Food Security Agency ningtina sana hanba ngamdre haina phongdoki loina na PDS ki makhada seng gian bada MLA sing yapham thoi haina Cabinet PD Minister Karam Syamna haukiba me mapanda phongba pawse singda phongdoki ba asi sengdok kadabani PDS ki seng gian bada MLA yapham thokti karigumba maram amadagi seng phangdraga Miam na MLA singda tainabasi laibak thipani karigumba minister na phongdok khiba wafam adu saidok trabadi ngasi khandari demand number 15 Consumer Affairs Food and Public Distribution asida thangaliba policy cut motion asi sungan handok loi haina MLA Ranjit House thamki demand asi matanda khandarakpada opposition MLA Loken Dr. Satolin Amo Mirabai Abdul Nasir amadi Joy Kisan policy cut motion sing pukhalaki MLA Dr. Saltolin Amona parbungda sariba godawn asi loisin bangamdriba si matang da minister ki puning singsin ki loinana policy kat pukhalakkiba MLA ayambana nafsa si ningthina sanahan bangamdre miyamna sing phangdabagi kholau kaya lepalaitna tari haina phongdok narakpaka loinana beneficiary card phangandaba dasu kudong sadaba kaya mayogdane haina phongdok naki loina khangna bangak sir karai do horibno tha mari gi cheng se Hopam Lane Sar Kendra Kuding Makta. See a coin of Lobunateva. But the Swam the Honorable Minister na Transporter Katan Oiramoy, Mem MLA Sing Shukis Yoram when he Hajalamina, Tamari Sing to Piro and Toggle ever Borka, the way group singer. Akabi party in the Yog de I want to tell Winamaki one ever. Imai will sing Lyro Prazagi, Prazamiam the Makta, developed on the welfare to the Moigi, welfare to the Bort Kariba, Kuisibu, Kaisulate of a Cheng. Si ako'y hurala chagadro ay wana te ako'y loina makiwa hajri se awna sigum bal lai bise sido honorable minister na haide banu misida press to tholok ki bise masi laibak thibani honorable minister gi ahamba government sigi concern department so biriba department sigi demand so pass to duriba sidai sida khabar da haigri bado madu khabar na soibanara aina haibadi henjan gi banara member gi kaino yaugde and haidraga ba motion jai move to ba yaudru so ai against dum to dori ngasidi Seng nama simba haiduk peo natragadi MLA oiriba khoise hari bacheng si hura laga chabagi bhapta akhoina karbar to wei bhapta leira Okrul district leriba government school singmatik sada baramda district ast leriba khul ayambada class 7 drop out tawraga leiba naha kayam aran balabi da sakkiba yana leire haina Okrul AC ki MLA Alfred Arthurna ngasi house da phongdokre District asida leriba lenga ki school sing manungda somnagi school ama ani khangnatana lemhoriba school sing dadi school mandre haina ngasi house ki puning sing sin ki ngasi house ta khana naba pukalakiba demand number 10 education ki matanda MLA Alfred K Arthurna policy kan motion thangaladuna singi lamda leriba school sing da ahen ba being sangbina ba house ki puning sing sin ki mahang hai haurliba mahiroi singbu grassroots level ki sembi dana makoi bu karamna tungi yombi ni haiga doribno haiki Ukrul district ki kulayam da naharol kaya class 7 phawbadang tamlaga makata na tamdaba drop out tawduna leibadagi nongoi paibna singba aran lamida salakpa makoi masel nongoi kamnarakpa na singba pamdaba thoktok kaya thoktuna leire hariba sing asi konana ba singi mafam singda leiriba school sing asi su yamna ahen ba miyeng sangba mathau tai imphali mafam da leiriba mahi tampam sang faraga Manipur ki mahi masing lamda phagale habi yaroi imphal khagnatana imphal dagi labna leiba mafam singda leiriba lenga ki mahi tampam sang sing asi yangsin biduna arapa da leiriba mahi tampam sang sing dagi metric amadi atopa exam sing da makok thongna laklaba matamda education department gi mai pakpa mani state asigi mai oiba ngangwani haina house da thamki It's within the family then. Government schools are free. Today it's in shambles. Should I
every single high school in my district except 2 in the district headquarters. District headquarters to amana model high school le. Andro police station ki manung sana laiba andro kuman laikai degi nupi ema andro police station ki custody da thori yandro silam le haribi nupi asigi maming di mutumomi Indira Devi sahi ni funi thoi mapur iba ki maming ibohan bi sahi ni funi nupi asigi masa mari lehori nganang ayu pung nipan makai tarak matamda andro police na thogdok amaga mari lena na wahang pahong tana bagi damak nupi asi custody da thamkibani adubu andro police station ki custody ki toilet ta mahaki sunina thori yalaga silambani Indira ki masada kariguma posak amana kankibagi dakpam khara leirami satkiba July 15 da mutum Indira Devi ga sabinakhiba mahaki laikai maktadagi sarungbam Sunibala Devi mapuroiba S Lokhin mafam khangdana mangkhibaga mari leina mahakpu andro police na lokhatkibani mahakna Sunimala kwa kaitel takhel laikai dagi nupa amada senkre haina phongdok lamkhi hairi makata na wa hangnaba custody da thamkibani gase yupung mari makai Mariga minute Yankaida Makong Hamningi Harakpadiki Women Constable Amana Panda Sanglaga Letrinda Sanghanki Minute Manga Hela Pauda Indira Tolok Tabadagi Singnaba Paurtona Women Constable Adana Night Officer Pau Piki Tong Hangdolobda Indira Tauri Yalaga Lerambadi Todokasiki Mari Lena Miamna Andro Police Station da Tomjindona Irang Haukre Todogadu District Magistrate Aman Inquiry Tobagaluna Forensic Expert na Crimes Sinadu Ningtini Yang Selamatunda Dead body adu postmortem ki damag Zenems ki mokta thamkre. Amaromda mutumongbi Indira Devi laikhidabaga mari lena andro purairoba sangleda pangtokeba miyang mifamda JSC ma semkhre JSC semkhibagalona warep kaya masulawkhre warep sing adu ki manungda Indira Devi laikhidabada senaba ayo amadi police personnel sing matik saba sarak pipa amadi laikhidrabagi imungda Matik Saba compensation people loinana government ke sana bathabak piba yauri JSC ki mihut singa andro police station ki SDPO madi OC ga unabada Matik Saba logi oiba khongthang lakot kani haina thajaba pirakpatagi hausik ki oinadi irang nemthakre Sainik school pangaida mahitama mahiroyama football sana basat khraga singnaningai oiba mongda sina phangle Laikhidraba mahiroi asigi mung manung amasung laikai miyamna pangaida leba mahiroi sangda thomjin khre Laikhidraba mahiroi adudi lamlai police station gi manung sanba nongren awang laikai degi wangkhem imosa sahi taramari apokpa khogeni imung manung dagi phangu pawda thodok asi ngara numida pung 3 taram daida thokhibani Laikhidraba mahiroi asi yauna mahiloi sang asigi oja 3 na lusingba football team adu pukhau khabamda Labor Club amaga friendly match sanana basalui numida pung nipan taba matamda imung manunggi mioi singda laikhidraba imosa asi Zenems ta pukhalakle haina mailoi sang asidagi pau pirakhi imung manung laikai miyam satuna yenglobda imosa hospital sina leram khibani hairi imung manung amasung laikai miyam na mahiroi asibu hospital pukhallam khiba mahiroi sing adugi mioi singda thodok adu karam haina thokno haina hangki Mahiloi sang asigi mioi sing aduna football sanaba loiraga angang sing adu football sanare bala paki nakan laiba pukri da iru jaba sakhi sak saram daida imosa udi haidana koithi thirubda pukri da tauduna leiramba thena khibani haina pakhom pirakhi hairi laikhidraba imosa gi haksang Zenems mokta postmortem taunna ba thamki bagalona sagolmang police station na case abaso register tawkhre laikhidraba mahiroi asigi laikai miyamna irang kanna horokpatigi mahiloi sang asigi principal gu na ki adubu unabadda yanaba propangam khidre amadi postmortem na hayeng tawrogani hairi India amasung Myanmar border gate ki morelom thangba maikaida swine flu amasung Japanese encephalitis na naba mi sanglakpra haiba khangtok naba checkpoint hangdona check tawgi thabak taw hokre gate number 1 amasung 2 da checkpoint hangdona more ki CMO na lusingba team amana check sathari hojik phawda mi sama hena check tawkre checkpoint adu health department government of Manipur ki me makada cross border polio vaccination booth ta hangtok khibani more gate manakta hangba checkpoint atuda more hospital amasung health department ka official singna fever detecting machine season aduna sanglapa mioi sing fever leibra haina check tawki fever detecting machine sing more Susanpur amasung ziri gate ta season aduna check tawgani haina se minister na haukiba July 15 da National Sports University yengsinba nimita phongdokhiba laikhrabani
Imphal East District ki oina Yaral Patalaiba Jawaharlal Navodaya Vidyalaya da class 6 mahi tamnanaba selection tawraba mahiroi kaya sasinaba certificate paire haina Eastern Scheduled Castes Union Androna Khangalakli ngasi Andro Assembly Constituency ki MLA Thaunawjam Sangkumari quarter da pangthokpa paumi sing unaba mada Eastern Scheduled Castes Union Androgi General Secretary Singakham Nandakishona haikibada Jawahar Navodaya Vidyalaya da class 6 ta mahi tamnanaba pangthokkiba selection test adugi result hokibajun kulhumdoida haidokna puna mahiroi marpu khanki adubu hairiba mahiroi marpu adugi manungda schedule caste category gi mahiroi taramanga amade aran thawong kaya sathaduna selection test asi yauki haiba tigalubada khangmangamni haiki mahangna makhatana hairiba mahiroi taramanga asigi manungda mahiroi tarana Jawahar Navodaya Vidyalaya gi selection test asi yauba yanana ba Imphal iski manungda leiba school singda ming changchilam laga Nong Pau School Karam de Hypasi Kamungamle, Loyal School Ang Pau Kadiba Mahiro Sing Adubu class 5 pass Tori Haina, School Sing Adu Headmaster Singna, sign Totona certificate Pibasi, live activity Haiki, Loyana Mahiro Mari Amana, Makoy class 5 pass Tori Haina, Tagat Laliba School Sing Adu, Tiruba Amata Ledam Kidi Hainasu, Nandakishona Makataki, Nakalamaranda, Obisiki Makadaleba Mahiro Amana, Sedul Kaski Kota, the Yaron Ki Hypasi, Kamungamla Kibani. Hiramasi matang da mari lainaba singna miyeng sangbiduna niyam kaina selection test yaram lebas mahiroi sing ase Jawahar Navodaya Vidyalaya da class 6 ki mingsan ba yahan biganu hai kipiga lonena Manipur High Court case amasu research tawkhre hairi JNB Yarembat ki class 6 ta koi emission tawnaba ki selection tawroba Sadun Gas ki mahiroi kharana yomla na mingsan na bahona ramba ase Sadun Gas khune asigi oina laibuk thibani Kadai certificate kanana issue tawruk libano loina na ZEO amadi diaina counter sign tawruk tuna JNB gi principal da certificate firam libano haibase union asina ngaktawa ngamde school suka karam daba makhoi gi attendance record ta makhadana thikas sarubada government gi record oiriba udais record ta su yarum daba thingnakhi Sanjen Thongda Leriba Agriculture Department Office da Lomi Singh da har yenthokpagi matang da irang thokre Lomi Singh da department har yenthokani haiduna ngarang dagi hauna Aadhaar card komjit ki ngasi su ayu ngan badagi hauna Lomi kayana Aadhaar card submit tawna na bahona ki adu mapu ngarang Aadhaar card loksin khraba Lomi Singh gi har phawba pithok tringai da anoba Aadhaar card loksin bagi matang da hana ming pisin khraba Lomi Singh amadi department ki official sing gi barakta mugnaba thoki Kaina thangda department asigi makok thong official sing tholak tuna hana Aadhaar submit tawkhraba Lomi Singh da har pirakani haina thajaba pirakpadagi ungkhanakba adu nemthaki panba yabadi department asina Lomi amada lengak na lepa maman lupa sahunga subna marida har bag ani ni pigani haina thajaba pikhiba laikhibani Agriculture Department ki Director na Har Singh bada Manipur government na piriba extra subsidy asigum na pirabadi government na leliba mamal da miyam da har pangnang ngamgani Manipur da har pusilapagi dealer oriba singbu sabana ba miyeng da yengbiyo haina all Manipur Fertilizers and Dealer Welfare Association ki secretary na phongdokre Manipur Press Club ta pangthok kiba paumi sing unaba amada association asiki secretary Yendrembam Buddha Santrana Extra subsidy Pangdabana Mapalam the Manipur Tamna Har Pusilapata Harbek Amada Lupa Sanga Taramanga Sang Singi State Asigo in a Puna dealer contractor labor given the agriculture director Natana Lemoriba dealer Kuntramanga the extra subsidy Fang Day Extra subsidy Bu Pirabdi agriculture director na Harbek Amada Lupa Saunga Marida Miam the Pangamanga Libasicumna Ngangani Haiki Harbek Amamda Lupa Sani Taramatoi Malaga Miam the Pangalu Harabadi Makata na dealer Oidana Kayam Puna Labungam Kikan Haina Pen the Fodoki Hiramasi Matang the Sahi Asiki April Tang Tarada Se Minister the Memorandum of Pisin Kibalai Krabani Atu Matamda Langak na Ming Sampi Hainasu Mahang Afil Toki Dealer Oiba Topase Masana Adum Tolok Patabani Ngamdrabadi Big Amadul Pasaniga Mapan Mana Sumyola di Akoju Kitang Nupi Anga Isha Tana Nava Ngamnava in a Chejabanina, BMU, the Lupasani, Mapan Mangadi, automatically hydration to the Masada to Tolopatabaneva. Carbarji Matabukitan Pangadai Tony, Mang Novidim to Karasu Kabat on the Deba. Kanglai Pausens Association case in a sanction liba political demand Mari Lena Saliba Assembly Session Sida Sagolban Assembly Constituency MLA RK Ibon Pukalaki Wafam Amadi Hirambasiki Matanga, Se Minister na Thanki Wapambu, Kanglai Park Students Association ki Maike de Taramna Oglaki Ngasi case ke Maya Loisang the Pangtoki Pau missing ka Unabada Association as President Werang Tem Laxman na
इशू की मतंग CM चप चाब वाफम थमनब डायरेक्शन पीखिबा मणिपुर लेजिस्लेटिव असेंबली की स्पीकर युमनाम खेमसान बुसु थागलगली महांगना मखा तारदुना येलौमी कंजनबकीदमक असेंबली फ्लोर थमखिबा वाफम सिंग अथुबा मतम थबक तो ऑनथोरकनी हाइबगी थाजब थमली केस इन तालिब डिमांड सिंग असि फंगद्रिबा फावबदी लमदम असि मियाम मैरा पाइबी महिरोय अमदी सिविल सोसाइटी सिंगना खुसमनरगा मखल मखा कयागी खोंजंग संगसिन खिगनी हाइखी तंगाई फदना येलौमी सिंगी दमकता अखोगी तक्सिनरबा याद्रबा असुगुंबा अखोगी डिमांड सिंग असिंग असिबो असेंबली फ्लोर पुगटपीखिबा थगोमल केंद्रगी ऑनरेबल MLA RK इमो लोइनना अखोगी येलौमी सिंगी दमकता पॉजिटिव ओइबा स्टेटमेंट अमा अखोगी हाउस की फ्लोर थम्बीगिबा ऑनरेबल CM नोंथोमम बिरेन अनिमकपो केसे माइकैदगी थागतप फोंदोकसबगा लोइनना तालिबा डिमांड सिंग असिगी ग्रेविटी अदु खंबिरकांदा मणिपुर लेजिस्लेटिव असेंबली की स्पीकर ना ऑनरेबल CM की मफमदा महाकी ओइबा चपचाबा स्टेटमेंट अमा थमनबा डायरेक्शन अमा पीबीखिबा असिगी दमकतसु केसे की माइकैदगी ऑनरेबल स्पीकर की थवंगसिंग अदुबुसु थागतप फोंदोकसरे कंगलाइपाक स्टूडेंट्स एसोसिएशन संगसिलप येलौमी कननबी खोंजंग मरी लेनना ngasisu mayai lambi की मोंगसांgai द लेरिबा ट्रिनिटी पब्लिक स्कूल अमदी वुडस्टॉक स्कूल की महिरोई सिंगना येलौमी सिंग कल्लु हाइबा खोंजंग संगसिनख्रे धनमंजुरी कॉलेज बु यूनिवर्सिटी ओननब एजुकेशन मिनिस्टर असेंबली दा धनमंजुरी बिल पुतोरपा हाइनिंगाई लेतन नुंगाइबा फावी हाइना डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसांग माइकेदी की थागत फोंदोरकली सगोल बंद लेबा देसांग की ऑफिस द पाउमी सिंग उनबा बदलोबसकी सेक्रेटरी जनरल एंड एडिशन ना फोंदोरपदा मतम कयागी ममांदगी महिरोई सिंग ना गाइदुना लागलबा DM कॉलेज बु यूनिवर्सिटी की थागत पुखनबा गरांग बिल लमा पास तौनबगी दम पुखलकपा लमदम असिगी लाइबक फबनी अदुबु DM कॉलेज की कैंपस लेरिबा क्लस्टर ऑफ कॉलेज मंगा की मनुंगदा ख्वाइदगी मरुइबा DM कॉलेज टीचर्स एजुकेशन अमसुंग हिंदी टीचर्स ट्रेनिंग इंस्टीट्यूट की प्रोविजन अमत बिल अदुदा यारोक्ता बाहाइबसी लैंगाक असिगी अरानबा खोंगथांगनी हाइना पेंदबा फोंदोंगनरकी हारिबा बिल असना एक ओनरा चनबा हौद्रिङैदा इंस्टीट्यूट अनि असिगी प्रोविजन सु बिल अदुदा यावहन्दुना यूनिवर्सिटी असिगी मनुंग सलहनबियु हाइना अपील तौरकनी हारिबा यूनिवर्सिटी सिगी डिग्री मयाम यूनिवर्सिटी ने पीगदब ऑफर तौगदब डिग्री सिंगी लिस्ट अमा हारिबा यूनिवर्सिटी कनो सिगी बिल सिदा पिरक मतमदसु तोंगान तोंगान कोर्सिंग मास्टर ऑफ साइंस मास्टर ऑफ आर्ट्स एग्री की नत्रगना तोंगान तोंगान प्रोफेशनल कॉलेज नत्र प्रोफेशनल कोर्सिंग की अमदी जनरल एजुकेशन की कोर्सिंग की हारिबा बिल्स दिसदा पल्लगसु टीचर्स एजुकेशन की बेड की नत्रगना एमएड की मरी लेनबा डिग्री सिंगी हारिबा यूनिवर्सिटी सिना पीगदरिबा ऑफर तौगदब लिस्ट याहोलक्तबसे मसिमसु ख्वाइदगी हेना लाइबक थीबा मखकने हादना अखोना लवी ट्रेनिंग पीगदरिबा स्किल डेवलप तौगदरिबा महिरोसिना ताकपी तंबीबगी सेंबी साबिरकदरिबा सिगुम मखलगी कोर्स अमा हारिबा यूनिवर्सिटी सिगी केनोसिटी यामा अचौबा सरुक अमा वालिबसे हापचलकनबो होनाबदा लौफम थोपा नोसिंगदो रेस्पोंसिबिलिटी से लौबियु कक्सिंग डिस्ट्रिक्ट हेडक्वार्टर कक्सिंग दा दुम ओहेनबियु डिस्ट्रिक्ट हेडक्वार्टर अमा ओइबगी अवारपा अथुबा मतमदा मेंशनबियु हाइना सिविल सोसाइटीज कक्सिंग की माइकेटी की फोंदोरकली मणिपुर प्रेस क्लब तब कक्सिंग सिविल सोसाइटी की थौमी सिंह यावना पाउमी सिंह उनबा मदा कक्सिंग कनबल्लुक की प्रेसिडेंट KSS धर्मदास ना फोंदोरपदा कक्सिंग डिस्ट्रिक्ट की हेडक्वार्टर ओइबदा कक्सिंग ना ख्वाइदगी मफम सारी गवर्नमेंट की डिपार्टमेंट अयाम सुन कक्सिंग द लई डिस्ट्रिक्ट असि की मफम खुदिंगमक्ता सतोकसिन तौबगी खुदोंग साबा कक्सिंग द लई हौजिक हौजिमा कक्सिंग डिस्ट्रिक्ट पुलिस की ASP ऑफिस लेदुना मथौ तौबा हौरे लोइनना डिस्ट्रिक्ट के डिप्यूटी कमिश्नर फावबा मथौ तौरे स्टाफ अमसुंग मेन पावर अवार खरा लैब खक्त गाइरे हाइखी मरमदना कक्सिंग डिस्ट्रिक्ट की हेडक्वार्टर सागदबा मफमगी सयेनबा खरा लैरिबसि तौबिगनु हियांगलम की MLA डॉक्टर Y राधेश्यामना डिस्ट्रिक्ट हेडक्वार्टर लांगमैतोंगदा साफम तोई अमसुंग सुगुनु की MLA के रजना वाइखोंगदा हेडक्वार्टर सानबगी वाफम असेंबली द फोंदोखिबा लाइबक टीबनी हाइना महांगना मखाता की अखोइना डिस्ट्रिक्ट हेडक्वार्टर रखप मतमदा लैरिबा कंस्टिट्युएंसी मरी सिसु बैलेंस तौबो होननबा याननबा अइना अखोइगी ऑनरेबल MLA सुगनु तामो रंजित अमदी ऑनरेबल MLA हियांगलम ओजा राधेश्याम दा थमजनिंगबदी कक्सिंग की अहल लमन सिंगना चाही निफु हेना होनरगा फंगजरक पोटसिदा खितंग मखोइदा मधुगी तौबिमल उत्पोइना कक्सिंग दा डिस्ट्रिक्ट अमा लाकपदा मखोइना अचौबा थौदांग यागिबा सैक्रिफाइस तौगिबा मयामजी उरगा डिस्ट्रिक्ट हेडक्वार्टर जी हौजिक हौजिक दरकार होइबा इंफ्रास्ट्रक्चर सु अयाम लैबनिना कक्सिंग दा दुम ओहनबियु
Matang sashi the break malosage Manipur mani malang tongan ba I pau single na ko break tiki yamathun hanjarake impact news bumi tadron review break matang da mayam mu kana taram nong sari bulletin sigi makata pa pau miyam da pizari Tara Nipalak Super State Handloom Day Thoram Pangthokre Thoram Masi Directorate of Handloom and Textiles Government of Manipur giving Makada Handlooms Promotion Council Manipur na Sindra Palace Compound la Ibalamayan Masali at Pangthokibini Thoram Masi Gatoy Mitung no Ikibi Manipur State for Women's Commission MSW Sigi Chairperson Dr. K. Sobitana Sokolapi Matungina Fisa Lon Sa Tobada Anoba Design Kaya Putola Basu Aikoi Manipuri ni Hypasi Kauroi Dabani Lana Lamjing Kragadi, Malayam na Thak Guang na Taliba Manipuri, Culture Mutkikani Haiki. Lai Razarabasu, Lamdamasuki Pisabi Singhi, Malayam Ate Nupis Pisabi Singna, Hen Manate, Culture Aspecta, Aikoi Identity Ngak was in a Quaidi Maruni, Mahana Makataraduna. In Kalaliba Mahiroi Naharol Singda, Yellow Ngaidigi, Leraglaba P. Makal Singimo, Mato Amadi, Kalam na Putokotaki Habi, Matanga Mamutana, Kanganba, Tangai Pati Haiki. Ngasiki Thoram Masika Mari Lainana, Lamdam Asigi, Pisa Lon Sabu, Sakwanaba, Honabada, Asowa Hodang Loriba, Mioi Kayada Sai Asigoina, Handloom Promotion Award Lisini Tarataret Pidunikai Kunabasu Utki. Sometimes our language says Mokoi Hagada, according to history we cannot say this is our heritage as a high number. Alukatay, Aquina Sokolapania. Every aspect is changed or the innovative adapt to Okada, Aquina Pontantia Sangada, Aqui likely to see the Novena, Aqui China Vesiamna, welcoming Gettery, Tobu, Aqui Culture Masakambu. Irei Park Inat Sanura Loina Silon Isalgi Taranito Super Foundation de Torongasi Manipur Dramatic Union MDU Holda Pangtokre. Income Jalesini Mangada, Linkat Kibanupi Sinkoiba, Lum Asinalam, the Masiki Toto Wato Kayada Saru Yadun Lagli, Maruina, Ipa Ipu Haktaki, Laba, Fizet Saksa, Masung Sana Kangon Kayabu, Yokatan Max, Mangsil Laglaba, Lamda Masigi, Kalserbu, Yokan of Honari, Loina Nupi Angangi Mayokta Satava crime Kayagi Mayokta Lantang, the Nupi Hak Kanbada Aso Watoda Kayasu, Loudon Lagli Bani, Kulang is a Satana Hodokiba, Mapokuman Toramada, Lup Asigi, President IBM Sa. Upon Manipur kan ba imalog am kilgi President PS Saki All Manipur tabi singni upon manupilog ki President S Momon lay mamasong atay atopa nupilog kayana sarugyaki ngasi Manipur da lairiba nupi singa sigi aikhoi moral amadi lairiba nupi da natana nupa singda mapalam dagi sangapa indianization gi amadi aikhoi da sanga iba nisagi khangde tungan ba safu singa sinanga siti aikhoi da mangre masa orakanda ngasi tuiba crime sing nupi sahi mari manga ngarang nahan makta da ajugun ba rapist ama kapa mi haibagi wapanom ama khak aikhoi media singda phongdok pa laigre sigumba singa singa si aikhoi gi ibung ipa singa sina aikhoi gi irakta aikhoi gi jal oibi All Manipur Police Constable Male Civil Viva Post completed candidates base Lisini Tarataruk 10+2 ki fall July Thada Haidokani Haina. Si Minister Amadi Home gi Phamsu Puriba Nongthonbam Biren amasung Parliamentary Secretary Home El Susindro na Phongdo ki wafam ngakta pagi mayokta laliba Agostaruk ki ahing nongyai deki. Agostari ki ahing nongyai phawa Manipur pumbagi oina general strike ka organi hairi. General strike asida lamdam asigi CSO Maira Paibi amadi club singna mating pangpina basero lasida makatari loinana general strike manungda ana laing dev karma madi media gi oina komthokani hairi center da thadarakpa lare bakong na ba scheme sing lalon por onthok pigan haina all Manipur nupi marup na appeal torokli bir ticket razir rota laiba irawat baban da pangthoki ba pawgi mefam amada lobasigi vice president TS Ibetombi Devina phongdorapada National Food Security Act asi UPA government na parliament pass tawduna income jalisini tara homdoi digi sana bahauki bani adubu Manipur di Congress laingak lairingai income jalisini tara taruk ki April kun mangada ek asi sana bahauki laibak thibadi ek asi gi makada phangpham thokpa polam sing amata niyom sumna madi mapung pana laingak asina phangam ngamdri loinana National Rural Employment Guarantee Act NRGS ki scheme asi sahi amagi manungda kungangda laiba mipum khudingmak Numit samani tabak pi na masyang kibani adubo Manipuri mapam kayada numit samani suna tabak pi kibal laite hariba scheme asi minister amasung ward member singna sab manadon lairi haiki job card suriba mioi sing account da kusuman changhan gani haina bank account hanghan laga passbook masada paihande hanglura basu bank na passbook pi de haina angam mathok singna hekta manaki hairi punamagasi yengbiraga mari leina basingna asumba tawbiduna miamda kanaba phangal haina afil torli AAY haiba
ꯆꯦꯡꯁꯦ ꯈꯔ ꯍꯦꯟꯅ ꯂꯥꯏꯔꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯏꯃꯨꯡꯗ ꯆꯦꯡ KG 35 ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯍꯟꯒꯗꯕ ꯃꯁꯤꯃꯁꯨ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ 35 ꯁꯨꯅ ꯐꯪꯍꯟꯕ ꯂꯩꯇ꯭ꯔꯤ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯈꯨꯠꯁꯨꯃꯟꯁꯦ ꯃꯄꯨꯡ ꯐꯥꯅ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯜꯂꯨ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗꯁꯨ ꯅꯨꯄꯤꯁꯤꯡꯁꯦ ꯐ꯭ꯔꯤ ꯑꯦꯗꯨꯀꯦꯁꯟ ꯐꯪꯍꯟꯕꯤꯗꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯗꯤꯕꯦꯂꯞꯃꯦꯟꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯌꯨ ꯗꯤꯃꯥꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯇꯥꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯧꯗꯨꯅ ꯑꯃꯗꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯅ ꯂꯦꯞꯀꯅꯤ ꯍꯥꯏ Nauria Pakalapa Assembly Constituency Manung Sanna Kwakaitel Hino Kombi Hino Kongembi Lekaida Napsagi Sing Suna Yenti Haiduna Wakarifam Satakre Wakarifam Asi Laimarol Laisem Yaifat Tauram Kana Loop Nasinduna Kwakaitel Hino Kongembi Kaitel Sang the Satakipani Lubasiki member Wakairakwa Memina Assembly Constituency Ward number 8 Amasung 11 da Seng Kilo Ohum Kakpi Tangnaba Ward Sing the Seng Kilo Mari Piraga Ward Ania Sida Kilo Ohum Kaktamak Pidi Basibaram Mari Lena Basina Amadi ACSC MLA na to Matam the Sengdok Piro Haiki. Haino Kongibi Ward number 11 Amadi Ward number 8 Seng KG Ahum Katang PBA Aduga Tangnaba Ward na Seng KG Mari Pire Aduga Maramasin Apoina Lay Mari Lainaba authorities in today Sida Manana Yendri Base asi akhoi kan akhoi sibu atun badok gizati dong na khalla bara khangdi akhoi se mirai bira bara na akhoi isa se da pokjare ba Harau Thelda National Sports University sab da sayena ba laitana yanari haina National Sports University Protection Committee Harau Thel Impal West ki maike ki phongdorakli Manipur Press Club ta paumi singa unaba madalo basigi working chairman Irungbam Ranjan na phongdorakpada Kautruk taki lam ekar samagani purum yauraga senjam kuno senjam sirang amasung harau thelgi apun lam ekar sama marfu manga lenga asida kathok project asigi urep uyung sathabada lenga asigi se minister yauna yanari haiki Sports University sarana balem na katok rabal lam sing asi Impal West manung san laijarabasu sakhol lamjel da yamna sothana leiri karigumba national project asina mai paktuna mapamasida Sports University ma lingkhat pangam labadi lamdam asigi sanore kaya thengnari ba khudong sada ba kokhan bangam lagani khanduna lam sing asi kathokibani loinana lambi thongi fifam fagalaktuna lau singut tawduna hingzariba kunja singna punsi mahingda aho makhara purapangangani haibigi sepa thajaba amaga loinana khongthang asi lokhibini haina su phongdoraki National Sports University asi Manipur da sana bahonabada achauba thodang lobi khiba wabi khiba Manipur da leiriba civil society organization khuding mangnasu hairiba protection committee asibu sojok pibiyu yaubiyu mateng pangbiyu mayam tinat Tanaraga Hariba Sports University asi athu matamda ekoi Manipur da hobiduna sabaluchin nabagi pandam chidai da ekoi punna konaminasi hariba jaga asi hogiba assembly da Manipur gi house ki leaders oriba honorable chief minister nasu maik sengna phungdok bigre adudi Sports University chana baina arrange toriba jaga asi yam clear oina leiraba egumba chayena ba mat yaudra mafam ni haiba wafam sini aina ngasi thamjari basi Thaubal Police Station ki manung sanba Thaubal asobada hokhiba July thagi tang kuntareta laikhidrabi Waikom Ombi Bina Devi gi mapam Yaripok Pistunda hada misi adu ki mayok ta wakarifam sathakre wakarifam adu mafam adu ki mera paibi club organization amasung miyam na sindana Thaubal Memorial Club ta sathakibani wakarifam adu da miyam gi oiba warep kaya su lokhi warep sing adu da bina masa matom ta sijabani haibasi yaringde Police custody de lairiba laikhitrabi bina gi bapuraiba makubok amasung manem popu thado haina Thaubal pakang khong leraki mera paibi singna hariba si yaroi police custody de lairiba mioi ahumbak asuma wild tawdana thadok pa yaroi haiba wafam sing yauri India amasung Myanmar gi ngamkhai paring da laiba more ward number 5 tagi Sangsilaga laiba border pillar number 79 manakta IIT ama leiramle more Muslim basti ki mioi singna bom gumba posak ama leiri haidana more police ta pau pirakpadagi more police amasung Taramathoi Suba Assam Rifles ki team amana famadu sangsindona yengsin ki Taramathoi Suba Assam Rifles na sniper dog sujinatana yengsin bada IIT oiramki Muhammadu more police ki SDPO Lawrence OCA Saubana lusing police amasung Taramathoi Suba Assam Rifles ki apun team na ngak sendona thamki more da bomb squad laitabana Imphal dagi bomb squad kauki adubu Thengjil lakpataki IGR South ki bomb squad kangbu ama laktura IIT adu
ꯂꯧꯊꯣꯛꯇꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ngarang numidang pung 7:50 satpa matamda Thobal Commando gi team amana KCP Noyon Group ki active member ni haiba ama masama ki mayum digi phara bamiyo edudi salungpham mayai lekai digi Tingbaijum Zotin Singh Elias Thongamba Elias Moramba sahi kunithoi apokpa TS Ningthem Pisakni mahak income jalisini taratukta lemba moirangsa kawba piyo yamagi makhada lobasida yaudana Myanmar gi ango singda training phangkhre hairi hojik mahak KCP Noyon Group ki samagni fumatoi suba battalion gi style surgeon Kabol lakpa Elias Maipu Koba amagi makhada thabak tawi hari makhata ba thabak lokhanaba phagalaba mi adu Hairok Police Station da sinakhre hari Impal West District Police amsung City Police ki apunba team amana lupa lising yang khairong gi senpam oigadaba hidak managi polam sing phagat kre hidak managi polam sing adu Manipur Friendship Organization ki volunteer sing na BT Prajatantra Gali da leiba godown amada leire haibigi pau piraki pau adu hek pangbaga Impal West ki additional SP Law and Order El Priyadarshini amasung City Police ki officer in charge Sudhir na lusing patim amana godown adu dagi hidak managi polam sing adu phagat ki hidak mana phagat pada natana hidak managi potok sing yolamba miyoy sing asisu phagat ki ba miyoy ani adu di Impal iski Tilipati da leiba Bihar dagi Boxar district dagi Hiradal Sahu amasung Rims Rota leiba Bihar ki Ala district dagi Anil Kumar Guptani Manem gi bising hengalakpagi numit ka mari lenna nomi oiba awareness program ama Thobal district ta pangthokre awareness adu district legal services authority Thobal gi mieng makhada legal aid clinic FCDO samaram na sindra ngarang district adu gi Langthabal Moirang Laikai community hall da pangthokki bani awareness adu da advocate S Swami na resource person oiraduna domestic violence ek amasung right to education ni matang da wangang ki District and Session Judge yauna ayan ga mari lainaba miyoy sing amasung mafam adigi miyamna saru yaki State level parents convention for persons with disabilities hai namington ba nomi oina khannaina bagi tharama hokiba July kuntrada handicap development foundation Manipur na sindana Impal gi major kuta leiba press club ta pangthokre haina serola mada hairakli tharama da tagela leiba ideal blind school bu higher secondary gi thakta pukhatpa loinana parents and guardian Council of People with Disabilities Manipur haina mingthan ba body em semna bagi wafam yauna khanaki haina serola sina makhatari Nongna khallaba SDC amadi EO sing yauna civil amadi police officer singi numi nifu mangani sumna khathagadaba foundation training program amangasi Imphal gi Tagel Patalaiba State Academy of Training the Administrative Reform and Training Minister Thongam Beswasin hawdokre Officer Marfu Marina Saru Yaduna Hodokiba Nasiki Toramada Minister Beswazina Officer Sing Aduda Makoi Apiba posting Mapam the Laiduna Maham Adugi Miyangi Yaipana Tabak Toduna Pabalenga Purana Bohona Sihaina Apil Toki Ano officer Sing Marakta Nupi Masing Yamna Yarok Pasina Nupa Nupi Tong Manana Tabak Tomina Dana Hena Pabalenga Amasoidana Lehan Mangani Haina Training Ogdoki Toramada State Academy of Training Director General Oinam Nabagesona Fondoki Breast Promotion Alliance of Manipur na sindana Rims ki Jubilee Hall da ngasi World Breast Feeding Week pangthokre thoramagi saruk amoina Breast Feeding and Complementary Feeding Guidelines ko ba lairik amasu phongki Rajya Sabha ki MP MC Barikom BPAN ki President Dr. N Jitendra amadi Trained Nurses Association of India ki President K Solosanasu thoramadu da saruk yaki Every walk of life the labor was our su gari thaw mi or gasu thabak gang set mi or gasu mi pung khuni mangna magi responsibility of breastfeeding gi support taw na promote taw na sustain taw na responsibility lo bir gadi koina breastfeeding gi movement se mapung pha gani khanjai breastfeeding sina best option ni angangi dang ta haibasi message ga loina na breastfeeding se Doctor Matum Tawada Tabunate, Nurse Matum Tawada, the Mipum Kunimaki role lay, Mipum Kinimaki Manas Piba Yava input lay have said. Masimatang Midagi through the Gi Miami Mapam Sakradi, Aquina Tawzari, Mapum Parena, Lozagani. Director Health Manipur Gimi Makada si Medical Officer Amadi Community Health Center in Pal West na Tawdang Lawdon Development and Protection United Voluntary Organization Nambolamadi the Kaziri Young Sporting Club and Library ani na sindana Kaziri Maning Primary School da
नौमई ओइबा फ्री मेडिकल कैम्प अमा ngasi पांगथोखरे कैम्प अदुदा पुन मियोइ चामा कुंथात्रे लायें खिबका लोनना लेम हिदा लांगथक सिंगसु येंथोके हाइना सेरो लमदा हाइरकली कैम्प असिबु सिनबदा असौब थदांग लौखिबा हेल्थ Director Manipur, Chief Medical Officer, MO in charge Community Health Center in Impal West, Amadi Khaziri Young Sporting Club and Library Busup Development and Protection United Voluntary Organization Nambolna Thakatpa Phongdorokli. Thawal District ki Herok Part 1 Laikonda ngasi Reproductive Child Health Camp Pangthokre Health Camp asi District Health Society Thawal Community Health Center Herok amasung Maning Laikai Youth Club na kusam nadana sinbani camp asi Herok Higher Secondary School ki ex principal M Raj Mohan Singh CMO Thawal amadi mahaki makhada leiriba Dr Singh loinana staff sing apun batim amana mating pangduna sathakibani camp aduda mioi sahum gi matakta laing sathaki ultrasound test x-ray blood sugar test na singba miyam da lem na phangan ki amadi laing palakli ba miyam da hidak langthak su lem na yenthoki 11 kb Bamolaikai feeder nong na samjingada bamramda sangai pat substation daki mai piriba nahabam Bamolaikai thangapat wangkhai nongipung na singwa pham singda laleba August ani ga yuk pung tara daki namit yung batung pung mari makai phawba mai piroi haina MSPDCL ki zero lamana hairali hauze ngasi nongmi sanabi pawda AFC State Level Transportation Challenge satliba sahi asigi August 16 ki November 16 phawba pangthok lagani apunba fitness center fitness and consultancy Nagampal ki mi makada pangthok kadaba Transportation Challenge asida saruk yaring balamdam asid lariba mi coding makna saruk yawa yaragani nupa amdi nupi ki ahana position da selgi mana lupa lakh amamam ani suba position na selgi mana lupa lising yankai aduga ahum suba position da selgi mana lupa lising kontra thamli sahi ni phugi mathak laiba nupa amdi nupi ki ahan position da selgi mana lupa lising tara ka loinana physical challenge oirabi nupi ki ahan position da selgi mana lupa lising tara thamli August ko mari phawda pangthok kadoriba Transportation Challenge asige form thajinba yaragani landam asida lariba mioi khuding makpu nada yektana bagaloinana masamo phana thamna bagi pandam amagaloina competition asi pangthokpani haina ngasi AFC ki Nagampal leiba head office ta pangthokhiba press conference amada AFC ki thaupuri mioi singna phongdokhi Nisagi pakta luptuna laigidro bujide ko hitang kangadra aina pangthok jaba du yam chamba state level transformation challenge ni pangthok jaba competition se koi steroid season ba du oda mayam chemical adu mayam koi sara ga season ga hekta koi tawda mat isam chamna normal mioi khuding mangna participate tawgarba adu umloba competition ni dalamna mase lebriba mipum khuding mangna afaba khunai ama oinungta afaba samajam senungta mayam changna saruk yabiu mayam hoksang phana fit oina lebiu haiduna AFC magai dagi asi nulungna nising jari Maharaj Kumar Ghanin Rajiv Memorial Super Division Football League Tournament at 11 Star Sporting Union Akampat Mai Pakre ngasi kheti gawda leiba abagi sanabungda tournament asiki sanaki ba kontramathai sub league match amada tarama 11 Star Sporting Union Akampat ki sadaro M Binod Khana amadi W Bisesor anina match asiki taramanga amasung niputare suba minute sing de panjat amamam sanduna UPSA Pukhawu panjat ani senada maiti api bangam ki satarali ba football league tournament asiki kontrani tu suba league tana match asiki tara 3 suba minute Nipso kaibi ki sanaroi MD Siraz na panjal ama sankraba matung upa kyangwei ki sanaroi Santanuna match asiki kunsuba minute panjal ama sanduna match asiki api matamda mayok nariba team animak panjal amamam sanadana match asiki draw oike Imphal District Football Association ki beng makada tha asiki tara turut ki paktok pahukhiba league tournament asida team tara mathoina saruk yari hayeng tournament asiki makata ba league match ani sanaragani Tara Nipan Suba S Birendra Singh Memorial Super Division Football Tournament ki aroiba match ta YDO haino khongnimi mai pakre ngasi awang sengmai da leba SK YC sanapung sanaki ba football tournament asiki aroiba league match atuda YDO haino khongnimi ki sanaroi A Gambirna match asiki nipu amadi yankai mari suba mina sing da panjal ani aduga E Joy Kishan amsung N Singlen sanani na match ki kontra hom doimani kontra taruk suba mina sing da panjal amamam sanduna SK YC segmai ba panjal mari sing da maiti ba piki ngasi loisin khiba Super Division Football Tournament asiki winner NCC khongam pana oikhiba galunana saliba sai asida sanagada Winners Cup mafam ama kanmangam ki Imphal West District Football Association gi makada saliba sai asiki jun kundagi sanaba haukiba Super Division Football League asida team tarena saruyari
District Youth Affairs and Sports Imphal West anina sinduna taekwondo masana trial selection ama pangthok lagani haidi Imphal West District ki manung sana leba school singda mahi tamliba sahi tara mari amadi tara tere ki makada leba no pam sunu pi taekwondo sanore singna Kuman Lampak Main Stadium ki taekwondo hall da August tara mathoi ki taran thoi pawa pangthok kadaba trial selection asida saru yaba yagani Thawai yawa school singna makoi makoi sanore sing adugi maming August papan pawa da pisil lakpa yaragani haina Imphal West ki DYAS or Thadrokpa Serolamana Hidegli. Sayola Masum the Satarakpa Niputarelak Suba Sports Climbing Course Garang Loisin Cray, Hokiwazolai Konmangati Kontramate Power Satakiba, Course Adu Manipur Mountaineering and Trekking Association of the Manipur Sports Climbing Association of Puna Kusam Nadana, Kangla Rock Wall Minutong the Satakivani, Minutongi Kangla Rock Wall Loisin Viki Taramadu Pantoki, Laliba in Komzalisinit Kunda, Tokyo Olympic Games ta. Ahan boy na hap katariba masana sige mangjong na course asi sinmani haidi. Myanmar ka apaba mari thamna bagi pandam da pangthok ki ba Indo Myanmar post level meeting is saruk amoina 10 sector Assam Rifles ki mi makada kuntra matoi suba Assam Rifles sinduna volleyball match ma pangthok re lebak ani gi ahan ba friendly match atu ngarang Indo Myanmar ngam khoi da leba nampisa kul da pangthoki Nampisa Kulgi Kunjas in Myanmar gi Sanori Simbu Taram Oki Loina na Assam Rifles ki asing Kongtang Busu Kunjas in Tagat Papongdorli. Arabida bulletin as ki headlines sampuna mi anda pasaki tam Manipur da to in tholi be saugi tum koi be solution ma purang na ba di Loktak project review taupi na ba Chief Minister and Birena Prime Minister Narendra Modi da taksin kre Floating escavator season another Impal Nambul Amadi Kongo Turel Kongnung Seng Lagani Haina IFC Minister that Pong how can the assembly the Pong train Nagaland Police na Manipur ki truck kaya maram sadana fazindra thamni ba sige matang da lengang da miyeng sangbiyo haina MLA Joy Kishan na calling attention motion Masing ni ngay oy pamong da drop police station ki custody thori yaduna siramle forensic expert na crime scene na do ning kiniyeng sintre Amasung signing school pangay da mahita ba mahirwe ma football sana ba sa traga sing ni ngay oy pamong da pukri na sip na leramle